Makhong launa thangduna nungdam buhay tamna lakle. Konthong mapayaw silagpada mi kapnabagi makhol tarai. Kana kaidabuy orjano kapnarisina. Wakal itaw siludana konthongda makhongda hekkansinduna jangge tawbaga. Lambida mi khara kapduna lakliba adu urure. Maraktuda nungdam basi yawrai. Nungdam pana ngawbu pijol setuna kaptuna lakpadu ubada laija masadu pakat pehinman kibana maklaptu thak niglai. Mana purakliba adu makada thadaramlaga nungdambagi manakta prap chansalai. Nungdambadi laijab ururaga amuka hena thamai kaikre. Laijana yamna pakatna. Nungdam, kaidabu yaurage? Kaigino, nangna kapidubo? Maramdo hayo. Nungdamba wangang thokpa ngamde laijada munna yengduna kaptuna lay. Lon su phatana tapna hairai. Pupudo. Pupu kaidaurage? Si, hayoba. Pupu kaidaurage haibane. Pupudo. Masu aibu thadoklamlaga chatkre. Ha, kai haiba. Pupuba. Laijabu tembana isu thoibi haina yamna luna daujabani. Soroktuda makhong sangna timthokduna themba yadana laija nongkhongbagum thamoi sokna kablai. Leikai gi phanabata khanjaba mingonda nongmata laludaba tembana leikhidaba asida leikai gi miyamna tembabu thangoida ningamdana ninda dauduna lehauri. Leihausu mapuroibana leikhidaba numit adudagi tumba chaba chang nairaktre. Machi khuding mapuroibubu kauduna kapjari. Chada thaktabana masadu yamna sonjille. Laijanasu nongdamba hoida toina lakduna mabuk leihaugi mapukning phathanaba kanno hotnajari. School suti leiba numitadi ayuk ngana lakduna chak phawa thongduna pijabiri. Nongdambagi amadi leihaugi mafi marol amotpa phawba sudok chamthokpiri. Laijagi asigumba mataw asida nongdambana mahakbu nungsiba sumasum hilakli. Makhuta chak pukham ama paiduna nongdambana phi suduna leiriba laijagi manakta nalakami. Laija, kainamta? Kai leiragi nongdam? Kaigino chaktuna? Abukto, aina chaksi chanaba haibada chaw yadri. Ado, phido isu haurage. Nangamta abuki chaksi thiamaga khara doirasu bijabirugera. Laija mama noklai. Kaidawai nangna phi sudoino ai leirisidi. Abuki chaksu aina bijani. Phi su aina sudoini. Nangdine lairik paraga leigadaba. Nang matik chaba mi ama oidaba yadabani. Aigidi nangna pumnamakni. Laija, nang siyam pai. Aigi waraba chirabu matamda nangna aigidamag lepiduna iting kaya tawbibasi ubada aigidamose apenba haibadu oire. Ai nangbu thadokpa ngamgani thajadre. Ai nangbu thamoisena nungsi laija. Nongdam, aisu nangbu thamoisena nungsiye. Anidu amana amada yengnaduna ngaihakti sangsar amada tawduna lay. Nongdambadi makhuta chakpu khampaibaduna makhutu lungtharai. Laija, si, chakse amta. Aima, ahidi kaurina. Kadai, sida biro. Adudi ayabokto chakamta pijarukige ko. Laija momon nokduna leihaugi manakta changkre. Nongdambasu momon nokduna laijabu yengduna leihauri. Asuk nungsiba leikaigi heloisibu hondoaga kaigi sargi mayang makoi chabisingdubu lamludagene. Leikai is the best. Leihaudi pamung mathakta phamduna mapuroibagi photoda munna yengduna mapi tap taduna kaptuna leiri. Laija changlaktuna chak adu pamung nakanda leiriba table adu thammi. Abo kaigi kapino
ꯑꯕꯣꯛꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯂꯩꯔꯗꯤ ꯅꯁꯨ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯂꯩꯒꯅꯤ? ꯑꯕꯣꯛ ꯀꯞꯀꯅꯨꯁꯦ, ꯇꯣꯛꯑꯣꯕ꯫ ꯀꯗꯥꯏ? ꯄꯨꯄꯨꯒꯤ ꯐꯣꯇꯣꯗꯨ ꯄꯤꯔꯛꯑꯣ, ꯑꯩ ꯊꯝꯖꯤꯟꯈ꯭ꯔꯒꯦ꯫ ꯏꯁꯨ ꯏꯕꯦꯝꯃ, ꯅꯪ ꯄꯨꯄꯨꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕꯅꯤ꯫ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯐꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯗꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦꯅꯦ꯫ ꯑꯕꯣꯛ ꯌꯥꯝ ꯅꯤꯡꯉꯝꯗꯤꯌꯦ꯫ ꯑꯕꯣꯛ, ꯐꯔꯦꯁꯦ, ꯄꯨꯄꯨꯗꯣ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯕꯣꯛꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯀꯞꯄꯒ ꯂꯩꯔꯗꯤ ꯄꯨꯄꯨꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯔꯣꯏꯌꯦ꯫ ꯁꯦ ꯑꯕꯣꯛ, ꯆꯥꯛꯁꯦ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ꯫ ꯑꯕꯣꯛ ꯆꯥꯛ ꯆꯥꯅꯤꯡꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯑꯕꯣꯛꯅ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯤ꯫ ꯅꯁꯥꯗꯨꯁꯨ ꯌꯥꯝ ꯁꯣꯟꯅ ꯎꯔꯦ꯫ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯟꯁꯦꯕ ꯑꯕꯣꯛ꯫ ꯑꯕꯣꯛꯅ ꯆꯥꯛ ꯆꯥꯗ꯭ꯔꯒ ꯅꯁꯨ ꯅꯨꯄꯥ ꯅꯣꯡꯗꯝꯕꯁꯤꯁꯨ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦꯕ꯫ ꯑꯕꯣꯛꯄꯨ ꯅꯁꯨꯁꯦ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯩꯒꯤ ꯏꯁꯨ ꯇꯣꯝꯊꯤꯟꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯁꯤꯕ ꯉꯝꯗꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯕꯦꯝꯃ, ꯅꯪꯅ ꯑꯩꯒꯤ ꯏꯁꯨꯗꯨ ꯊꯦꯝꯂꯒ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯄꯤꯖꯕꯤꯌꯨ꯫ ꯏꯁꯨ ꯃꯁꯥ ꯁꯣꯟꯒꯅꯤꯌꯦ꯫ ꯑꯕꯣꯛ, ꯃꯥꯁꯨ ꯑꯩꯅ ꯆꯥꯛ ꯄꯤꯖꯒꯦ꯫ ꯑꯗꯣ ꯑꯕꯣꯛ ꯍꯥꯟꯅ ꯈꯔ ꯆꯥꯁꯦꯕ꯫ ꯑꯩꯅ ꯊꯣꯡꯕꯅꯤ, ꯌꯥꯝ ꯍꯥꯎꯕꯅꯦꯕ꯫ ꯁꯦ, ꯏꯜꯂꯛꯀꯦꯁꯦ ꯑꯕꯣꯛ, ꯌꯥꯝꯗ ꯀꯥꯊꯣꯛꯑꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯂꯩꯍꯥꯎꯕꯨ ꯊꯦꯝꯗꯨꯅ ꯆꯥꯛꯇꯨ ꯄꯤꯖꯕꯤꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯅ ꯂꯣꯟꯅ ꯌꯦꯡꯖꯗꯨꯅ ꯂꯥꯏꯖꯕꯨ ꯃꯄꯨꯛꯅꯤꯡꯗ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯤ꯫ ꯂꯥꯏꯖꯒ ꯅꯣꯡꯗꯝꯕꯒ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯦꯠꯁꯤꯟꯅꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯂꯩꯀꯥꯏ ꯃꯁꯦꯟ ꯑꯣꯏꯔꯕꯁꯨ ꯅꯣꯡꯃꯇ ꯎꯅꯍꯧꯗꯕꯗ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯂꯥꯏꯖꯒꯤ ꯃꯃꯥ ꯀꯦꯊꯕꯤꯁꯨ ꯂꯣꯏꯅ ꯇꯥꯔꯦ꯫ ꯀꯦꯊꯕꯤ ꯁꯥꯎꯕꯅ ꯃꯁꯥꯗꯨ ꯃꯩ ꯍꯧꯏ꯫ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯑꯉꯥꯡ ꯃꯤꯉꯝꯕꯤꯗꯣ ꯁ꯭ꯀꯨꯜꯗꯒꯤ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯣꯕ, ꯂꯥꯟ ꯇꯧꯒꯦ ꯈꯪꯉꯤ꯫ ꯀꯦꯊꯕꯤ ꯂꯥꯏꯖꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯥꯆꯤꯟ ꯀꯣꯌꯥ, ꯃꯣꯟ ꯃꯈꯥ, ꯐꯛꯀꯥꯅꯆꯤꯡꯕ ꯀꯣꯏꯐꯥꯛ ꯐꯥꯛꯇꯨꯅ ꯊꯤꯕ ꯍꯧꯔꯛꯏ꯫ ꯈꯨꯌꯥꯒꯤ ꯃꯣꯝꯄꯥꯛꯇꯨ ꯍꯨꯒꯠꯇꯨꯅ ꯌꯦꯡꯕꯗ ꯆꯦ ꯃꯀꯣꯟ ꯃꯌꯥꯝ ꯑꯃ ꯊꯨꯞ ꯊꯨꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯏ, ꯀꯩꯅꯣ ꯆꯦ ꯃꯌꯥꯝꯁꯤꯅ? ꯍꯩꯃꯥ, ꯆꯤꯊꯤꯅꯤꯅꯦ꯫ ꯏꯃꯥꯏꯕꯦꯝꯃ, ꯆꯤꯊꯤꯕꯨ ꯑꯁꯨꯛ ꯌꯥꯝꯕ ꯍꯧꯅꯕ꯭ꯔꯣ? ꯀꯌꯥꯗ ꯌꯥꯝꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯐꯔꯣꯏꯗꯧꯔꯤꯌꯦ ꯃꯁꯦ꯫ ꯁꯣꯝꯗ ꯏꯝꯐꯥꯜꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯣꯏꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕꯅꯦꯕ ꯃꯥ꯫ ꯅꯣꯡꯗꯝꯕ ꯍꯥꯏꯕ ꯃꯤꯅꯥꯏ ꯃꯆꯥꯗꯨꯁꯨꯕ ꯑꯩꯅꯗꯨ ꯐꯖꯅ ꯍꯥꯏꯔꯝꯃꯗꯨꯃꯛꯇꯗ꯫ ꯍꯦ, ꯀꯦꯊꯕꯤꯗꯤ ꯈꯪꯂꯣꯏꯗ꯭ꯔꯥꯗꯣ? ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯈꯤꯁꯅꯣꯕ, ꯈꯪꯅꯤ ꯉꯁꯤꯗꯤ꯫ ꯂꯥꯏꯖꯒ ꯅꯣꯡꯗꯝꯕꯒ ꯊꯥꯅꯕꯒꯤ ꯆꯤꯊꯤ ꯃꯌꯥꯝ ꯑꯗꯨ ꯑꯃ ꯐꯥꯎꯕ ꯆꯤꯊꯗꯅ ꯀꯦꯊꯕꯤꯅ ꯈꯥꯎ ꯑꯃꯗ ꯂꯣꯏꯅ ꯍꯟꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯡꯒꯣꯜꯒꯤ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ ꯂꯥꯏꯖꯕꯨ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯁꯨ ꯁ꯭ꯀꯨꯜꯗꯒꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯍꯦ, ꯅꯪ ꯉꯥꯏꯈꯣ꯫ ꯂꯥꯏꯖ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯆꯤꯊꯤ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯤꯕ ꯆꯦꯔꯪꯈꯥꯎ ꯑꯗꯨꯗ ꯀꯦꯊꯕꯤꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ, ꯀꯩꯅꯣꯁꯦ? ꯂꯥꯏꯖ ꯃꯥꯅ ꯊꯝꯂꯝꯕ ꯆꯤꯊꯤꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯏꯉꯛ ꯉꯛꯏ, ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯆꯤꯊꯤꯅꯤ ꯀꯩꯅꯣ, ꯑꯁꯤꯐꯥꯎ ꯈꯪꯗ꯭ꯔꯣ? ꯏꯃꯥꯇꯣꯟꯗꯤ ꯀꯩꯒꯤ ꯃꯤꯒꯤ ꯀꯥꯗꯒꯤ ꯆꯤꯊꯤ ꯃꯌꯥꯝꯁꯤ ꯂꯧꯊꯣꯛꯏꯕ? ꯄꯣꯠꯀꯁꯤ ꯂꯣꯜꯂꯒ ꯊꯝꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯆꯦꯔꯪꯈꯥꯎ ꯑꯗꯨ ꯁꯥꯎꯅ ꯇꯥꯞ ꯂꯧꯈꯠꯂꯤ, ꯑꯗꯨꯒ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯉꯥꯏꯈꯣ, ꯆꯪꯈꯤꯅꯨ, ꯋꯥ ꯉꯥꯡꯅꯈꯤꯁꯤ꯫ ꯀꯩ ꯋꯥ ꯑꯃꯨꯛ ꯉꯥꯡꯅꯗꯧ ꯂꯩꯔꯤꯒꯦ? ꯏꯃꯥꯇꯣꯟ, ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯀꯥꯗ ꯃꯔꯝ ꯂꯩꯇꯅ ꯆꯪꯕꯤꯒꯅꯨ꯫ ꯀꯔꯤ? ꯅꯪꯒꯤꯁꯤꯗꯤ ꯅꯃꯥ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯩ ꯋꯥꯅꯤꯅꯦ ꯍꯥ? ꯑꯩꯅ ꯅꯪꯒꯤ ꯀꯥꯗ ꯆꯪꯕꯗ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯕ ꯍꯥ? ꯃꯤꯅꯥꯏ ꯃꯆꯥꯗꯨꯅ ꯑꯗꯨꯒꯨꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕꯗꯨ ꯑꯩꯉꯣꯟꯗ ꯉꯥꯡꯉꯨ ꯆꯣꯅ ꯏꯟꯁꯤꯜꯂꯛꯄ꯭ꯔꯣ? ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯈꯥꯅ ꯀꯦꯊꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯩ, ꯅꯃꯤꯠꯀꯗꯨꯗ ꯌꯦꯡꯒꯅꯨ, ꯀꯣꯊꯣꯛꯎꯔ ꯅꯃꯤꯠꯇꯣ꯫ ꯃꯃꯥ ꯃꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ, ꯃꯄꯨ ꯃꯕꯣꯛꯅ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯌꯣꯛꯄ ꯑꯉꯥꯡꯗꯨꯒ ꯁꯪꯒ ꯇꯧꯔꯕꯅꯤꯅ ꯅꯪꯁꯨ ꯅꯃꯥꯗ ꯀꯔꯤ ꯂꯤꯆꯠ ꯆꯠꯀꯅꯤ, ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦꯅꯦ ꯍꯥ? ꯏꯃꯥꯇꯣꯟꯅ ꯅꯣꯡꯗꯝꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯒꯤ ꯏꯃꯥꯇꯣꯟꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯒꯦ?
ꯃꯥꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯩꯒꯤ ꯃꯥꯡꯗ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯍꯟꯊꯅ ꯉꯥꯡꯕ ꯅꯈꯠꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯑꯣꯟ ꯑꯣꯟꯗꯨꯅ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯀꯦꯊꯕꯤ ꯃꯈꯨꯠꯅ ꯃꯊꯕꯥꯛꯇꯨꯗ ꯐꯨꯔꯒ ꯏꯃꯥ ꯏꯕꯦꯝꯃ ꯃꯃꯥ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯕꯒ ꯉꯝꯃꯤꯃꯤ ꯅꯪꯕꯨꯗꯤ ꯅꯄꯥ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯐꯨꯒꯦ ꯍꯥꯏꯕꯒꯤ ꯀꯔꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥꯅꯦꯗꯤ ꯀꯅꯥꯅ ꯍꯥꯏꯕ ꯍꯥ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯈꯪꯅꯕ ꯉꯝꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥꯅꯤ ꯀꯥꯏꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯑꯔꯣꯟꯕ ꯂꯤꯆꯠꯁꯤꯡ ꯑꯗꯣ ꯕꯕꯥꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯅꯪ ꯌꯨꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯏꯖꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯦꯊꯕꯤꯗꯨ ꯄꯥꯈꯠꯄꯅ ꯍꯨꯃꯥꯡ ꯀꯥꯡꯂꯛꯏ ꯀꯞꯁꯤꯟꯅꯔꯛꯏ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯅꯤ ꯈꯟꯗꯨꯅ ꯅꯪꯅ ꯇꯧꯕꯗ ꯌꯥꯗꯨꯅ ꯂꯥꯛꯈꯤꯕꯒꯤ ꯃꯍꯩꯔꯣ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯤꯕꯣ ꯑꯩꯗ ꯁꯤꯖꯈ꯭ꯔꯒꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯍꯨ ꯂꯤꯛꯂꯤ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯛꯀꯗꯕꯒꯤ ꯃꯈꯨꯝꯅ ꯇꯞꯅ ꯂꯩꯊꯣꯔꯛꯏ ꯂꯥꯏꯖꯅ ꯏꯃꯥꯇꯣꯟ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯕ ꯑꯩ ꯂꯥꯜꯂꯤꯕꯁꯤ ꯊꯥꯗꯣꯛ ꯏꯃꯥꯇꯣꯟ ꯈꯥꯝꯒꯅꯨ ꯏꯕꯦꯝꯃ ꯑꯩꯗꯤ ꯐꯠꯇꯕꯤ ꯑꯩꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ ꯑꯩꯗꯤ ꯁꯤꯖꯈ꯭ꯔꯒꯦ ꯅꯄꯥꯒ ꯅꯈꯣꯏꯔꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯣꯀꯣ ꯏꯃꯥꯗꯤ ꯈꯔ ꯍꯜꯂꯝꯂꯒꯦ ꯏꯃꯥꯇꯣꯟ ꯇꯧꯅꯨ ꯍꯥꯏꯕꯅꯤ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯏꯃꯥꯇꯣꯟ ꯍꯨꯗꯨ ꯊꯥꯗꯣꯛ ꯅꯪ ꯁꯤꯕ ꯌꯥꯗꯤꯌꯦ ꯁꯠ ꯊꯛꯆꯤꯟꯕ ꯌꯥꯔꯕ ꯍꯨ ꯑꯗꯨ ꯄꯥꯛ ꯍꯦꯛ ꯊꯛꯆꯤꯟꯗꯦ ꯈꯥꯝꯒꯅꯨ ꯏꯕꯦꯝꯃ ꯑꯩꯗꯤ ꯁꯤꯖꯈ꯭ꯔꯒꯦ ꯂꯥꯏꯖ ꯏꯃꯨꯡꯗ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤ ꯂꯥꯏꯖꯅ ꯍꯦꯛ ꯆꯪꯁꯤꯟꯈꯤꯕꯒ ꯃꯁꯤꯒꯤ ꯍꯨꯁꯤꯗꯤ ꯌꯥꯝ ꯀꯥꯟꯅꯕꯖꯥꯠꯅꯤꯅꯦ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯍꯦꯛꯇ ꯎꯠꯍꯟꯕ ꯉꯝꯃꯦꯕ ꯏꯁ ꯑꯩꯅꯕꯨ ꯏꯇꯣꯝꯇ ꯁꯤꯖꯕ ꯀꯥꯏꯅ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯅꯤ ꯙꯞꯀꯤ ꯋꯥꯅꯦꯕ ꯂꯥꯏꯖꯗꯨ ꯑꯃꯨꯛ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯀꯦꯊꯕꯤ ꯍꯨꯗꯨ ꯊꯛꯀꯗꯕꯒꯤ ꯙꯞ ꯇꯧꯗꯨꯅ ꯂꯩ ꯂꯥꯏꯖꯅ ꯀꯦꯊꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯍꯨ ꯂꯤꯛꯂꯤ ꯑꯗꯨ ꯃꯨꯟꯗꯨꯅ ꯃꯈꯥꯗ ꯊꯨꯒꯥꯏꯔꯒ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯧ ꯍꯤꯗꯥꯛ ꯕꯣꯇꯜ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯁꯦ ꯏꯃꯥꯇꯣꯟ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯌꯥꯝ ꯄꯤꯛ ꯃꯥꯜꯂꯦ ꯄꯥꯛ ꯁꯤꯕ ꯉꯝꯃꯣꯏ ꯁꯤꯅ ꯌꯥꯝ ꯍꯦꯜꯂꯤ ꯆꯥꯎꯕ ꯁꯤ ꯊꯛꯆꯤꯜꯂꯒꯅꯦ ꯈꯔ ꯊꯨꯅ ꯑꯝꯇ ꯁꯤꯕꯤꯈ꯭ꯔꯣ ꯂꯧ ꯍꯤꯗꯥꯛ ꯕꯣꯇꯜꯗꯨ ꯄꯤꯁꯤꯜꯂꯤ ꯀꯦꯊꯕꯤ ꯂꯧ ꯍꯤꯗꯥꯛ ꯕꯣꯇꯜ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯂꯥꯏꯖꯅ ꯏꯃꯥꯇꯣꯟ ꯁꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯨ ꯑꯗꯨꯒ ꯊꯛꯎ ꯅꯪꯅ ꯑꯩꯅ ꯄꯤꯛꯏꯉꯩꯗ ꯑꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯀꯥꯎꯔꯝꯒꯅꯤ ꯀꯥꯏꯗꯤ ꯈꯜꯂꯨꯅꯨ ꯍꯧꯖꯤꯛꯇ ꯁꯤꯒꯦ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯔꯝꯗꯥꯏꯅꯦ ꯁꯤꯔꯣꯇꯨ ꯀꯦꯊꯕꯤ ꯃꯈꯣꯟ ꯀꯥꯗꯨ ꯅꯛꯁꯤꯟꯅꯔꯒ ꯀꯦꯊꯗꯨꯅ ꯚꯦꯝꯃ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯗꯤ ꯏꯆꯝ ꯆꯝꯅ ꯅꯪꯕꯨ ꯀꯤꯁꯅꯨ ꯈꯪꯁꯅꯨꯅ ꯆꯨꯝꯅ ꯁꯨꯝ ꯗꯞ ꯇꯧꯕꯅꯤ ꯚꯦꯝꯃ ꯑꯩ ꯅꯪꯉꯣꯟꯗ ꯁꯣꯏꯈ꯭ꯔꯦ ꯅꯣꯡꯗꯝꯕꯗꯣ ꯑꯩꯁꯨ ꯏꯌꯥ ꯑꯣꯏꯅꯤꯡꯉꯤꯅꯦ ꯂꯥꯏꯖ ꯀꯦꯊꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯀꯦꯊꯕꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯃꯈꯥꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯁ ꯑꯩꯕꯨ ꯃꯥꯅ ꯃꯅꯤꯡ ꯃꯃꯥꯡ ꯊꯗꯅ ꯍꯥꯠꯀꯗꯧꯕꯒꯤꯒ ꯇꯧꯔꯝꯗꯅ ꯍꯔꯤ ꯑꯩ ꯁꯤꯔꯝꯅꯤꯗ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯗꯝꯕ ꯍꯥꯏꯕ ꯑꯉꯥꯡꯗꯨꯗꯗꯤ ꯅꯪꯗꯗꯤ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯍꯜꯂꯔꯣꯏ ꯂꯩꯀꯥꯏꯁꯤꯗ ꯃꯌꯨꯝ ꯄꯥꯟꯁꯤꯜꯂꯗꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯤ ꯅꯣꯡꯗꯝꯕ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯨ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯪꯗꯅ ꯅꯣꯡꯗꯝꯕ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯁ꯭ꯀꯨꯜꯁꯨ ꯁꯨꯇꯤ ꯑꯣꯏꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯗꯝꯕꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯀꯣꯛ ꯊꯤꯜꯂꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯅꯣꯡꯗꯝꯕꯗꯨ ꯀꯤꯁꯨ ꯀꯤꯖꯔꯝꯃꯤ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯩꯁꯨ ꯂꯥꯛꯇꯕ ꯑꯣꯏꯕꯒꯤ ꯀꯦꯟꯗꯜ ꯃꯆꯥ ꯑꯃꯈꯛ ꯊꯥꯟꯗꯨꯅ ꯂꯩꯕꯅꯤ ꯑꯃꯨꯛꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯛꯏ ꯀꯅꯥꯅꯣ ꯊꯣꯡꯅꯥꯎꯗ ꯊꯤꯜꯂꯛꯏꯗꯨ ꯀꯅꯥꯅꯣ ꯂꯥꯏꯖꯅ ꯃꯈꯣꯜ ꯀꯥꯗꯨ ꯑꯣꯜꯂꯒ ꯑꯣ ꯑꯩꯅꯦ ꯊꯣꯡꯅꯥꯎꯁꯦ ꯑꯝꯇ ꯍꯥꯡꯉꯨ ꯀꯅꯥꯅꯣ ꯑꯩꯅꯦꯕꯣ ꯃꯤꯔꯣ ꯂꯥꯏꯔꯣ ꯅꯪꯕꯣ ꯕꯨꯠꯂꯕ ꯅꯪ ꯑꯣ ꯃꯤꯅꯦ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨ ꯅꯣꯡꯗꯝꯕ ꯀꯤꯅ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯗꯨꯅ ꯃꯈꯨꯠꯇ ꯀꯦꯟꯗꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯂꯥꯛꯏ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯏ ꯑꯃꯨꯛ ꯀꯤꯔꯛꯇꯨꯅ ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯤ ꯊꯣꯡ ꯍꯥꯡꯉꯨ ꯅꯠꯇ꯭ꯔꯗꯤ ꯐꯛꯀꯥꯏꯔ ꯆꯪꯉꯒꯦ
ꯍꯥ ꯑꯦ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯑꯩ ꯍꯥꯡꯒꯦ ꯊꯣꯡꯒꯗꯤ ꯐꯛꯀꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯍꯥꯡꯒꯦꯕ ꯏꯁꯣꯔ ꯕꯨꯠꯇꯗꯤ ꯑꯣꯏꯍꯟꯕꯤꯔꯝꯒꯅꯨꯀꯣ ꯊꯣꯡꯅꯥꯎꯒꯤ ꯄꯨꯅꯥꯗꯨ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯍꯥꯡꯉꯤ ꯊꯣꯡꯅꯥꯎꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯊꯣꯡꯕ ꯂꯣꯏꯔꯕ ꯌꯦꯟ ꯃꯈꯣꯡ ꯑꯃ ꯃꯈꯥꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯤꯟꯒꯠꯂꯛꯏ ꯃꯗꯨ ꯎꯕꯗ ꯅꯣꯡꯗꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯃꯥ ꯑꯕꯣꯛ ꯑꯕꯣꯛ ꯀꯩꯅꯣꯝ ꯂꯩꯔꯦ ꯑꯕꯣꯛ ꯅꯣꯡꯗꯝꯕꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯁꯣꯏꯗꯅ ꯆꯣꯞꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯂꯥꯏꯖ ꯄꯥꯛꯊꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯁꯠ ꯍꯧꯒꯠꯂꯛꯏ ꯇꯞꯅ ꯑꯩꯅꯤ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯀꯤꯒꯟꯈ꯭ꯔꯦ ꯑꯣꯏꯕ ꯂꯥꯏꯔꯤꯛꯇ ꯄꯥꯔꯒ ꯂꯩꯗꯅ ꯁꯣꯅꯨ ꯆꯨꯔꯕꯣ ꯅꯪꯕꯣ ꯂꯥꯏꯖ ꯅꯪ ꯑꯣꯏꯔꯦ ꯅꯪꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯃꯤꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯁꯤ ꯀꯩꯗꯧꯔꯤꯕ ꯃꯤꯗꯥꯅꯤ ꯅꯈꯣꯟꯅꯤ ꯆꯥꯎꯈꯩ ꯂꯩꯍꯥꯎꯁꯨ ꯃꯁꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯤꯕ ꯑꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯨꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯇꯝꯊꯦꯟ ꯉꯥꯟꯕ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯑꯕꯨꯛ ꯂꯩ ꯄꯥꯛꯊꯧꯑꯣ ꯅꯪ ꯍꯣꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯅꯪꯕꯣ ꯑꯕꯣꯛ ꯍꯪꯉꯣꯏ ꯑꯣꯏꯔꯝꯃꯤ ꯑꯩꯗꯤ ꯕꯨꯠꯀ ꯃꯥꯜꯂꯨꯔꯦ ꯍꯪꯉꯣꯏꯅꯦꯕꯣ ꯍꯣꯏ ꯑꯕꯣꯛ ꯂꯩꯍꯥꯎ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯥꯏꯖꯗꯨ ꯑꯃꯨꯛ ꯂꯤꯠꯈꯠꯂꯛꯏ ꯆꯠꯈ꯭ꯔꯕꯣ ꯑꯧ ꯆꯠꯈ꯭ꯔꯦ ꯍꯪꯉꯣꯏ ꯏꯁ ꯑꯩꯅ ꯍꯪꯉꯣꯏ ꯑꯣꯏꯔꯗꯤ ꯅꯪꯅ ꯍꯪꯉꯣꯏ ꯂꯥꯕ ꯇꯥꯔꯦꯅꯦ ꯇꯥꯔꯦꯗꯅ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯑꯅꯤꯗꯨ ꯇꯞꯅ ꯅꯣꯛꯃꯤꯟꯅꯩ ꯑꯗꯣ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯀꯤꯖꯗ꯭ꯔꯣꯕ ꯏꯁ ꯀꯤꯕꯤꯗꯦꯅ ꯁꯣꯔꯣꯛꯁꯨ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤꯁꯤꯗꯤ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯆꯥꯔꯨꯁꯦ ꯏꯟꯁꯥꯡꯅꯤ ꯑꯩꯅ ꯊꯣꯡꯕꯅꯤ ꯅꯪ ꯄꯤꯖꯅꯤꯡꯗꯅ ꯊꯤꯜꯂꯛꯏꯅꯤ ꯂꯥꯏꯖ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯏꯟꯁꯥꯡ ꯊꯤꯜꯂꯛꯏꯕ ꯅꯣꯡꯗꯝꯕ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯌꯥꯔꯦꯁꯦ ꯑꯩ ꯆꯠꯂꯒꯦ ꯁꯤ ꯂꯧꯁꯜꯂꯣꯕ ꯑꯩ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯗꯤꯅꯦ ꯀꯨꯝꯒꯤ ꯅꯣꯡꯍꯧ ꯁꯣꯏꯔꯔꯣꯏ ꯑꯩ ꯆꯠꯍꯧꯔꯒꯦ ꯍꯣꯏ ꯆꯠꯂꯣ ꯑꯗꯣ ꯐꯖꯅ ꯆꯨꯝꯅ ꯆꯠꯂꯨꯀꯣ ꯍꯣꯏꯑꯕ ꯑꯩ ꯀꯩꯁꯨ ꯀꯨꯏꯅ ꯆꯠꯂꯣꯏꯑꯕ ꯂꯥꯏꯖ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯗꯝꯕꯅ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯥꯏꯖꯒ ꯅꯣꯡꯗꯝꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯦꯠꯁꯤꯟꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ ꯁꯣꯝꯗꯅ ꯀꯦꯊꯕꯤꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯖꯥꯎꯗ ꯂꯥꯏꯖꯒ ꯅꯣꯡꯗꯝꯕꯒ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯑꯍꯦꯟꯕ ꯃꯆꯨ ꯀꯌꯥ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯄꯥꯎ ꯇꯝꯂꯤ ꯇꯥꯃꯣ ꯅꯆꯥꯅꯨꯄꯤꯁꯦ ꯉꯜꯂꯤꯉꯩꯁꯤꯗ ꯋꯥꯔꯛꯍꯧꯀꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯍꯌꯦꯡ ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯄꯨꯡꯆꯣꯞ ꯍꯦꯛ ꯆꯨꯞꯆꯁꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯤꯗꯨꯅ ꯅꯪꯗꯤ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯑꯗꯨꯝ ꯋꯥꯔꯛꯄ ꯌꯥꯏꯅ ꯅꯆꯥꯅꯨꯄꯤꯅ ꯉꯝꯕ꯭ꯔꯅꯤ ꯅꯪꯕꯣ ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯈꯋꯥꯔꯛꯄ ꯉꯝꯕ ꯑꯉꯥꯡ ꯅꯠꯇꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇꯅꯦ ꯑꯗꯨꯝ ꯍꯪꯀꯠꯇꯅ ꯈꯨꯝꯃꯛꯏ ꯂꯩꯀꯥꯏ ꯈꯨꯟꯁꯦ ꯃꯥꯒꯤ ꯋꯥꯔꯤꯅ ꯋꯥꯏ ꯆꯥꯏꯕ ꯍꯧꯔꯛꯂꯕꯅꯤꯀꯣ ꯑꯩꯒꯤ ꯋꯥꯗꯤ ꯃꯤꯃꯥꯡ ꯊꯣꯡꯅ ꯆꯣꯞꯄ ꯅꯪꯗ꯭ꯔꯤꯉꯩ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯦꯅ ꯂꯩꯀꯥꯏꯅ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣꯅꯦ ꯅꯣꯏ ꯑꯇꯣꯝꯕꯤꯒꯤ ꯍꯧꯅꯕꯤ ꯏꯆꯥꯁꯤ ꯅꯨꯡꯁꯤꯗꯗꯅ ꯄꯪꯍꯥꯏ ꯍꯩꯖꯤꯟꯕꯒꯗꯤ ꯅꯠꯇꯦꯀꯣ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯋꯥꯉꯥꯡꯗꯨꯗ ꯀꯦꯊꯕꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯨꯔ ꯃꯥꯜꯂꯦ ꯁꯨꯠ ꯀꯞꯊꯣꯔꯛꯏ ꯌꯨꯝꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯆꯥꯁꯤꯅꯁꯨ ꯑꯩꯕꯨ ꯏꯃꯥ ꯍꯥꯏꯅꯁꯨ ꯀꯧꯕꯤꯗꯦ ꯏꯃꯥꯇꯣꯟꯅ ꯀꯧꯏ ꯑꯗꯨꯒ ꯇꯥꯃꯣꯅꯁꯨ ꯑꯩꯕꯨ ꯑꯇꯣꯝꯕꯤ ꯀꯦꯊꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯅ ꯇꯝꯕꯤꯔꯝꯂꯦꯗꯀꯣ ꯑꯩꯅ ꯁꯤꯖꯅꯤꯡꯉꯦ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯍꯟꯖꯤꯟ ꯊꯥꯖꯤꯟꯖꯩ ꯍꯩꯃ ꯑꯋꯣꯏꯕꯒꯤꯒ ꯀꯞꯄꯤꯅꯦ ꯀꯦꯊꯕꯤ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯁꯦ ꯀꯞꯀꯅꯨ ꯇꯣꯛꯎꯁꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯕꯨ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣꯅꯦ ꯐꯖꯅ ꯇꯝꯃꯨꯁꯦ ꯃꯥꯅ ꯂꯝ ꯍꯦꯜꯂꯗꯤ ꯑꯩ ꯋꯥꯔꯛꯀꯦꯁꯦ ꯍꯥꯏꯌꯨ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣꯅꯦ ꯅꯆꯥꯅꯨꯄꯤꯁꯤ ꯃꯤꯉꯣꯟꯗ ꯊꯥꯖꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯃꯥꯏꯀꯦꯜꯒꯤ ꯃꯆꯥꯅꯨꯄꯥꯗ ꯊꯥꯖꯈ꯭ꯔꯦ ꯍꯥꯏꯅꯈ꯭ꯔꯦ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯤꯅꯣ ꯍꯥꯏꯋꯥꯅꯤ ꯋꯥꯔꯦꯝ ꯉꯥꯡꯕꯤꯁꯤꯡꯗꯨꯅ ꯃꯤꯉꯣꯟꯗ ꯊꯥꯖ ꯌꯣꯟꯖꯈ꯭ꯔꯕꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃꯒ ꯏꯇꯠ ꯇꯠꯇꯅ ꯂꯣꯏꯅꯗꯨꯅ ꯆꯠꯇꯨꯅ ꯂꯩꯔꯤꯕꯁꯦ
ꯇꯥꯃꯣꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕꯤꯗ꯭ꯔꯤꯕꯣ? ꯅꯣꯡꯗꯝꯕ ꯅꯠꯇ꯭ꯔꯅꯦ ꯃꯥꯒ ꯇꯣꯏꯅ ꯂꯣꯏꯅꯖꯕꯗꯨꯗꯤ? ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯑꯣ, ꯈꯪꯗꯤ ꯈꯪꯕꯤꯔꯝꯂꯤ ꯋꯥ ꯑꯣꯏꯔꯦ꯫ ꯈꯪꯉꯤꯅꯦ ꯃꯣꯏ ꯑꯅꯤꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯊꯥꯗꯣꯛꯅꯕ ꯌꯥꯗꯅ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕꯅꯤꯅꯦ꯫ ꯅꯣꯡꯗꯝꯕꯁꯦ ꯌꯥꯝ ꯐꯕꯅꯤ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯑꯉꯥꯡꯅꯤ꯫ ꯃꯥꯒ ꯇꯤꯟꯅꯕꯗꯒꯤꯅꯤꯅꯦ ꯅꯆꯥꯅꯨꯄꯤꯁꯤꯅ ꯃꯦꯇ꯭ꯔꯤꯛꯇꯒ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯌꯥꯎꯕ ꯉꯝꯖꯔꯤꯗꯣ꯫ ꯍꯟꯗꯛꯀꯤ 12ꯁꯤꯁꯨ ꯐꯥꯔꯁꯇꯤ ꯁꯣꯏꯔꯣꯏ ꯈꯜꯂꯤꯕꯅꯤ꯫ ꯅꯆꯥꯅꯨꯄꯤꯁꯤꯅ ꯅꯣꯡꯗꯝꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯒ ꯄꯠ ꯇꯠꯄ ꯃꯈꯩ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯇꯥꯃꯣꯅ ꯇꯥꯏꯉꯣ ꯃꯥꯏꯀꯦꯜꯗ ꯃꯃꯧ ꯑꯣꯏꯅ ꯑꯃꯨꯛ ꯊꯥꯖꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯒ ꯂꯥꯏꯖꯒꯒꯤ ꯃꯔꯤꯁꯦ ꯍꯥꯟꯅ ꯈꯪꯂꯗꯤ ꯀꯩꯗꯧꯕꯒꯤ ꯃꯤꯉꯣꯟꯗ ꯊꯥꯖꯔꯤꯅꯣ? ꯃꯤꯃꯥꯡ ꯊꯣꯛꯅꯕ ꯀꯩꯗꯧꯕꯒꯤ ꯁꯤꯟꯕꯤꯔꯤꯅꯣ? ꯍꯩ, ꯏꯆꯝ ꯆꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯧꯅ ꯂꯣꯏꯅꯕ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏꯁꯤꯕꯣ? ꯅꯣꯡꯗꯝꯕꯒ ꯏꯕꯦꯝꯃꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯤ ꯅꯪ ꯅꯃꯤꯠꯃꯛꯅ ꯎꯔꯨꯔꯕꯣ? ꯅꯅꯥꯗꯨꯅ ꯇꯥꯔꯕ꯭ꯔꯣꯕ? ꯑꯣ, ꯇꯥꯗꯅꯅꯦ ꯍꯥꯏꯖꯔꯤꯁꯤ, ꯇꯥꯗ꯭ꯔꯒꯕꯨ ꯍꯥꯏꯈꯤꯗ꯭ꯔꯣ? ꯀꯦꯊꯕꯤꯅ ꯃꯥꯅ ꯂꯣꯠꯁꯤꯜꯍꯧꯕ ꯂꯥꯏꯖꯒꯤ ꯆꯤꯊꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯦꯝꯖꯥꯎꯗ ꯄꯤꯁꯤꯜꯂꯤ꯫ ꯁꯤ ꯑꯝꯇ ꯄꯥꯔꯒ ꯌꯦꯡꯕꯤꯌꯨ꯫ ꯅꯆꯥꯅꯨꯄꯤꯒ ꯅꯣꯡꯗꯝꯕꯒꯅ ꯊꯥꯅꯕꯒꯤ ꯆꯤꯊꯤꯅꯤ꯫ ꯀꯔꯤ ꯆꯤꯊꯤ ꯍꯥꯏꯕ? ꯀꯗꯥꯏ? ꯆꯤꯊꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯅꯤꯡꯊꯦꯝꯖꯥꯎ ꯕꯪ ꯂꯥꯎꯅ ꯁꯧꯒꯠꯂꯛꯏ꯫ ꯏꯌꯥ, ꯑꯩꯅꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯏꯆꯝ ꯆꯝꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒꯨꯝ ꯂꯣꯏꯅꯔꯤꯕꯣꯏ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯍꯦ ꯈꯪꯂꯣꯏꯗ꯭ꯔꯗꯣ? ꯍꯩ, ꯅꯆꯥꯅꯨꯄꯤ ꯀꯗꯥꯏ ꯂꯩ? ꯇꯥꯃꯣ, ꯑꯝꯇ ꯇꯞꯊꯕꯤꯀꯣ, ꯐꯤꯡꯒꯠꯄꯤꯈꯤꯅꯨ꯫ ꯅꯆꯥꯅꯨꯄꯤꯗ ꯍꯧꯖꯤꯛ ꯁꯥꯎꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ꯫ ꯃꯥꯒꯤ ꯑꯦꯛꯖꯥꯝꯗ ꯑꯁꯣꯏꯕ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯣ ꯃꯥꯡꯒꯣꯜ ꯀꯥꯍꯜꯂꯛꯑꯁꯤ꯫ ꯃꯥꯡꯒꯣꯜꯕꯨ ꯀꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯥꯏꯖꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯅ ꯈꯨꯟꯁꯤ ꯁꯔꯥ ꯁꯜꯂꯅꯤꯗꯅ ꯅꯣꯡꯗꯝꯕ ꯁꯨꯃꯥꯏꯅ ꯊꯥꯖꯔꯅꯤ꯫ ꯑꯗꯨꯗꯒꯤ ꯇꯞꯅ ꯁꯨꯝ ꯂꯥꯞꯊꯣꯛꯆꯈ꯭ꯔꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯅꯤ꯫ ꯍꯌꯦꯡꯃꯛ ꯃꯔꯨꯞꯄꯨ ꯀꯧꯔꯒꯦ, ꯃꯥꯡꯒꯣꯜ ꯀꯥꯍꯜꯂꯒꯦ꯫ ꯀꯩꯒꯨꯝꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯅꯤꯔꯛ ꯁꯨꯅ ꯑꯁꯤꯒꯨꯝꯕ ꯄꯥꯎꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯂꯕ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯩꯒꯤ ꯒꯨꯟ ꯈꯪꯍꯟꯒꯅꯤ꯫ ꯀꯦꯊꯕꯤꯗꯤ ꯍꯔꯥꯎꯕꯅ ꯃꯇꯣꯟ ꯂꯣꯝꯈ꯭ꯔꯦ꯫ ꯃꯥꯅ ꯅꯤꯡꯖꯔꯤꯕꯁꯤꯡ ꯑꯗꯨ ꯊꯨꯡꯂꯅꯤ ꯈꯜꯂꯨꯕꯗ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯒ ꯃꯥꯏꯀꯦꯜꯒꯤ ꯅꯨꯄꯤ ꯍꯦꯃꯥ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯑꯆꯥꯄꯣꯠ ꯍꯩ ꯔꯥ ꯑꯇꯨꯝ ꯑꯍꯥꯎ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯂꯥꯏꯖꯁꯨ ꯃꯔꯝ ꯂꯣꯏꯅ ꯈꯪꯂꯦ꯫ ꯂꯥꯏꯖ ꯃꯥꯒꯤ ꯀꯥꯗ ꯁꯥꯎꯅ ꯐꯝꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯆꯪꯂꯛꯇꯨꯅ, ꯚꯦꯃꯥ, ꯅꯃꯥ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯂꯤꯕꯁꯤ ꯆꯥꯛꯀꯗꯨ ꯈꯔ ꯂꯣꯏꯔꯨ ꯆꯨꯗꯅ ꯅꯪꯕꯣ? ꯂꯥꯏꯖ ꯃꯄꯥꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯔꯛꯏ꯫ ꯕꯕꯥ, ꯀꯩꯅꯣ ꯕꯕꯥ ꯍꯣꯏꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯅꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯈꯪꯕꯤꯗꯅ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯇꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯍꯩ ꯚꯦꯃꯥ, ꯏꯆꯥꯊꯣꯏ, ꯏꯆꯥꯒꯤ ꯇꯨꯡꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯅꯕꯅꯤꯅꯦ ꯏꯄꯥꯅ ꯇꯧꯔꯤꯕꯁꯦ꯫ ꯃꯃꯥ ꯃꯄꯥꯅꯕꯨ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯇꯧꯒꯗ꯭ꯔꯣ? ꯕꯕꯥ, ꯑꯩꯅ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯞꯇꯨꯅ ꯄꯨꯟꯁꯤ ꯂꯦꯟꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯀꯧꯒꯗ꯭ꯔꯅꯦ? ꯑꯩ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯌꯨꯝꯗ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯄꯥꯝꯗꯤꯌꯦ꯫ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯅꯣꯡꯗꯝꯕꯗ ꯂꯩꯒꯦ ꯁꯤ ꯅꯠꯇ꯭ꯔꯥ? ꯂꯥꯏꯖ ꯈꯨꯝꯗꯦ, ꯀꯞꯇꯨꯅ ꯂꯩ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯃꯥꯡꯗ ꯆꯠꯍꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯂꯝꯃꯨ꯫ ꯕꯕꯥ, ꯑꯩ ꯅꯣꯡꯗꯝꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯕꯕꯥ꯫ ꯑꯩ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯅꯤꯡꯗꯤꯌꯦ꯫ ꯀꯔꯤ? ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ? ꯅꯤꯡꯊꯦꯝꯖꯥꯎꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯥꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯂꯥꯏꯖꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯜ ꯄꯤꯛꯅ ꯇꯥꯔꯛꯄꯒꯨꯝ ꯇꯧꯕ ꯑꯗꯨꯗ ꯀꯦꯊꯕꯤꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯖꯤꯟꯗꯨꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯗꯤ ꯐꯔꯦ, ꯀꯩꯁꯨꯝ ꯀꯥꯏꯗꯦ꯫ ꯅꯪꯒꯤ ꯑꯅꯤꯡꯕꯗꯣ ꯑꯗꯨꯝ ꯄꯥꯡꯊꯣꯛꯆꯔꯣ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯤꯡꯂꯤꯕ ꯐꯥꯎꯕꯗꯤ ꯅꯪꯒ ꯅꯣꯡꯗꯝꯕꯒ ꯂꯨꯍꯣꯡꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫
ꯅꯪꯅ ꯅꯤꯡꯖꯔꯤꯕꯗꯨ ꯊꯨꯡꯅꯕ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯇꯣꯛꯑꯝꯃꯨ ꯁꯤ ꯊꯥꯡꯁꯤ ꯄꯥꯏꯌꯨ ꯑꯗꯨꯒ ꯅꯄꯥꯏꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯂꯣ ꯑꯗꯨꯒ ꯅꯪꯒꯤ ꯌꯦꯡꯅꯤꯡꯕꯗꯨ ꯊꯨꯡꯖꯔꯣ ꯂꯥꯏꯖꯥ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯗ ꯌꯦꯡꯂꯒ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯗꯨꯅ ꯀꯞꯆꯔꯤ ꯐꯔꯦ ꯅꯪꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯇꯣꯝꯇ ꯊꯥꯡꯁꯤꯅ ꯊꯤꯟꯖꯤꯟꯖꯔꯒ ꯁꯤꯖꯕ ꯇꯥꯔꯦ ꯑꯩꯗꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯖꯠ ꯃꯥꯡꯕ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯗꯕꯩ ꯁꯔꯨꯛꯄꯨꯗꯤ ꯁꯤꯖꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯅꯤꯡꯊꯦꯝꯖꯥꯎꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯁꯥꯗ ꯊꯤꯟꯖꯤꯟꯖꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯥꯏꯖꯅ ꯀꯞꯇꯨꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯕꯕꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩ ꯕꯕꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ ꯑꯩ ꯌꯥꯔꯒꯦ ꯕꯕꯥ ꯅꯣꯡꯗꯝꯕ ꯌꯨ ꯒ꯭ꯂꯥꯁ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯒꯔ ꯒꯔ ꯊꯛꯆꯤꯜꯂꯤ ꯁꯤꯅꯤ ꯏꯇꯥꯎ ꯍꯧꯕ ꯃꯥꯒꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯁꯨꯡꯌꯥ ꯌꯥꯖꯗꯕꯅꯤ ꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯌꯥꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯄꯠ ꯇꯠꯈꯩ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯑꯀꯥꯟꯗ ꯄꯠ ꯂꯥꯎꯅ ꯑꯃꯨꯛ ꯊꯥꯗꯠꯂꯝꯃꯤꯁꯤꯅꯤ ꯀꯥꯟꯗꯦ ꯌꯨ ꯍꯩꯖꯤꯜꯂꯣ ꯊꯛꯊꯒꯦ ꯄꯨꯔꯥ ꯃꯍꯥ ꯇꯝꯊꯤꯕꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯒꯣꯔꯣ ꯒꯣꯔꯣ ꯍꯦꯛ ꯑꯠꯈꯥꯏꯕ ꯉꯝꯕꯤ ꯇꯝꯊꯤꯕꯤꯅꯤ ꯂꯩꯀꯥꯏꯁꯤꯒꯤ ꯇꯝꯊꯤꯕꯤ ꯏꯇꯥꯎ ꯅꯣꯡꯗꯝꯕ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯃꯥꯗꯤ ꯇꯝꯊꯤꯕꯤꯅꯤ ꯂꯩꯀꯥꯏꯁꯤꯗ ꯃꯥꯅ ꯃꯁꯛ ꯐꯖꯈꯩ ꯂꯩꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯊꯃꯣꯏꯁꯨ ꯌꯥꯎꯅ ꯃꯇꯠ ꯃꯇꯠ ꯇꯠꯄ ꯃꯈꯩ ꯊꯗꯠꯂꯝꯂꯒ ꯆꯠꯈ꯭ꯔꯤꯁꯦ ꯑꯐꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯈꯤꯕ ꯃꯥ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯃꯥꯇꯣꯟꯗꯨꯗ ꯅꯨꯡꯅ ꯊꯥꯕ ꯉꯝꯂꯤꯕꯅꯤ ꯅꯣꯡꯗꯝꯕ ꯃꯃꯤꯠꯇ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ ꯑꯣ ꯅꯣꯡꯃ ꯃꯣꯏ ꯃꯃꯥꯇꯣꯟ ꯃꯥꯏꯕꯤ ꯆꯔꯥꯡ ꯃꯥꯟꯕꯤꯗꯨꯅ ꯃꯉꯣꯟꯗ ꯑꯩꯅ ꯅꯨꯡꯅ ꯊꯣꯝꯃꯦꯅ ꯇꯥꯏꯅꯈꯤꯕꯗꯨ ꯃꯗꯨ ꯅꯪꯅ ꯑꯣꯏꯔꯦ ꯊꯣꯝꯕꯩ ꯊꯣꯝꯕ ꯁꯤꯅꯕ ꯊꯣꯝꯒꯦꯗꯤ ꯍꯥꯏꯗꯦ ꯑꯩ ꯑꯣꯏꯔꯝꯂꯗꯤ ꯈꯪꯒꯗꯕꯅꯤ ꯃꯅꯥꯇꯣꯟ ꯑꯇꯨꯝꯕꯗꯨꯅ ꯅꯨꯡ ꯑꯆꯧꯕ ꯑꯃꯅ ꯗꯣꯡ ꯗꯣꯡ ꯁꯨꯒꯗꯕꯅꯤ ꯍꯥꯎꯕꯗꯨ ꯃꯄꯤꯗꯤ ꯇꯥꯗꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯈꯠꯂꯛꯏ ꯂꯥꯏꯖꯥ ꯑꯣ ꯂꯥꯏꯖꯥ ꯇꯝꯊꯤꯕꯤ ꯂꯩꯀꯥꯏꯒꯤ ꯇꯝꯊꯤꯕꯤ ꯅꯪꯅ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯈꯤꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯅꯦ ꯅꯣꯡꯗꯝꯕꯗ ꯂꯩꯖꯔꯝꯂꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯈꯨꯂꯪ ꯇꯧꯔꯝꯕꯁꯨ ꯌꯥꯕꯅꯤ ꯏꯇꯥꯎ ꯑꯩ ꯌꯥꯝ ꯋꯥꯏꯅꯦ ꯅꯪꯒꯤ ꯈꯟꯕꯗ ꯑꯍꯤꯡ ꯃꯤꯀꯞ ꯊꯣꯛꯇꯦ ꯏꯍꯦ ꯁꯣꯏꯔꯦꯅꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦꯅꯦ ꯌꯥꯔꯦꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯨꯝꯕ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯆꯤꯛꯄ ꯂꯝꯍꯥꯡꯁꯤꯗ ꯇꯨꯝꯊꯣꯛꯑꯣ ꯏꯇꯥꯎ ꯑꯩꯗꯤ ꯇꯥꯔꯦꯍꯦ ꯂꯝꯄꯥꯛꯀꯤ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯅꯥꯄꯤ ꯃꯊꯛꯇꯨꯗ ꯑꯅꯤꯗꯨ ꯂꯣꯡꯅ ꯍꯩꯊꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ